Samagra Siksagi Makhada Pre-Primary Teacher Recruit Touhoudrabadi Fan Lapse Oikhragani. State Lengaki Education Department ki mityeng makhada Pre-Primary Teacher launaba recruitment chathariba adugi mayokta Mahairoi Kanglup amana ngarang ayuk Imphal-gi Babuparada leiba Samagra Siksagi State Project Director gi Office amadi Lamfelpata leiba Education S Directorate Office Solon Silamba amadi staff sing tanthok pochai kaya amang ata thokhalamba thawong adu akanba mawongda condemn tawi haina State Lengaki Education S ki Joint Secretary na Cherol amada fongdorakli. Cherol asina hai pre-primary oza sing recruit tawbagi matangda mari lainaba department ki maikaidagi sengdok warol ama chahi asigi March ki tang kun marida press note oina thoktuna miyamda khangankrabani. Centrally sponsored scheme ama oiriba Samagra Siksagi makhada oza singi recruitment adu pangthokpagi maru oibasing hairiba press note aduda mamangda su miyamda khangankrabani. Center na fund gi senfam chada maudra aduga state lengakna chada tara puthokadaba recruitment process asi pangthokhodrabadi Manipur state ki oina thadarakpa fund adu Lapse Oikhragani haibasi mamangda su fongdokhrabani hairi. Pre-primary teacher singi qualification gi matangda Mahairoi lup kharana thangatlakiba complaint singa mari leinaba sengdok warol singsu March kun mari gi press note aduda thamkhrabani hairakli. Mari lainaba singna hingsa chathabagi mahutta maram chaba democratic oiba amasung santi oina faminaduna isu khudungmaki waroisin puraknaba hotnaminasi. Pendaba lairabasu department ta mangjongna pau pibiyu loinana department ki maikaidagi miyamda matam pumnamakta mateng pangnanaba thorang tawduna leiri hairakli.